Kuki Sing thingba maiyokta WCKCS oina National Highway 2 da matangkaktana economic blockade chathaba houkhre. Foothills Naga Coordination Committee FNCC na Kuki Sing maiyokta kauba ban handokta bagi matangda yaningdaba phongdokpa oina National Highway 2 da Working Committee of Kuki Civil Society Organization WCKCS oina matangkaktana economic blockade chathaba houkhre. Kudakta economic blockade kauksilakibana maram oiraga highway paring asida posai hondok honjin tawba gari sing lama khangda panduna laire. WCKCS ona ngasi ayuktagi kaukiba economic blockade ke saruk ama oina Kuki Sing namna khundaba kangpokpi district ki mafam ayambada masing jamlaba Kuki Sing tholaktuna posai pusilakpa gari sing thingki haire. Manipur tangai fadana changdaba yadraba polam sing hondok honjin tawbagi matangda khwaidagi maru oiba lambi ama oiriba National Highway 2 da economic blockade chathakibana maram oiraga state asida posai fangdabagi khudongsadaba mayoknarakpa yai haina thajinari. WCKCO gi lusingba singna phongdokhibagi matung inna naga singa namna taba foothills area da Kuki Sing chathokasin tawba thingkibagi mayokta tangai fadana National Highway 2 da economic blockade kaukibani. FNCC na maram sadaba moongda kauriba ban handoktuna Kuki furuki miyoi sing thingba amata yaudana chathokasin tawba yahandriba phawba economic ki khongjang handoklai hainasu Working Committee gi lusingba amana phongdokke. Panba yabadi Kuki Sing maiyokta Manipur gi naga singna July 18 dagi matang kaktana ban kaukibani. Ban kaukhrabasu India government ki maikaidagi hauzik phawba karigumba wafam amata phongdokpa laitre. Ban manungda kangpokpi district ki manung chana leiba makhl khulna leiba maikai adongi masing yamlaba khunja sing tholakuna lambi thingbagi khongjang jangsen ke khongjang aduda German Road amadi Tiger Road haina mingthonba lamdi semjil lakpa yaningde lona yadaba Kuki militant singi camp naga area da thamba yaroi naga singi lamda popi thaba yaroi haibana chingba thaba placard kya khongjang loisingna sizinake khongjang aduda core committee on relief and rehabilitation Jeling Yalong Union Isal Liang Mai Chief Association MNYO Puimai Union Yellow Prup asina singba luk kayagi thomi singso sarugyake khongjang asika mari leinana FNCC gi cherol amana hai Kuki Sing na pakhalakpa thorang kayana singkhong singa da khundariba naga singda sauna khudongsa da bathogalakpadagi tangai fadana akhanna thorang asi lokhalakpani mangjangna na khangalamba tawdana naga gi lamda phawraga German Road amadi Tiger Road chemlakpani naga singi right ta chawna singnarakle suspension of operation su group ki camp kaya naga gi lamda saduna khulai matik sana paiba Kuki militant sing thamjillakpana ingtappa phibamda akaiba thogalakle haire. FNCC na Home Commissioner ga wari sannari nagagi lamkhai manungda khunda silakpa amasung German Road Tiger Road na singba samjilakpagi thawongi mayokta matangkakna chatharakiba bal loisin hanaba Foothills Naga Coordination Committee FNCC ge mihu sing lengangna invitation thaduna hauzik all secretariat ta Home Commissioner ga wari sannari mamangda su isu asiga mari lenana Home Commissioner ga wari sanakibal lekhrabani adubu naga singi apamba du lengangna khanagani haraga karimata tawdan leibadage ban adu handoktana lakhibani ngasigi meeting asida committee asina kauramba ban asi handok halaga Kuki gisu hauzik chathariba blockade sisu loisil hanaba honaraba yai haire. Kayagi school sing the US na saba bomb sing sizinaduna landa ke HRW Izarena US na saba bomb sing sizinaduna minungsi leitana Kayagi school sing the sangjapam lauguna leiriba miyam da landa ki haina Human Rights Watch HRW na phongdorakre HRW gi ngasi phongkiba report amagi matung ina kumja lising ani kulhumdoi gi October dagi hauna Hamas amasung Israel gi marakta haukiba lal aduda Israel lanmina Gaza da leiriba school sing the sangjapam lauguna leiriba miyoi sing gi mathakta masing thingam dana nongthaktagi landa chathake Israel na international law khongaung aduna US na saba khusu khulai sing sizinaduna micham miyam gi mathakta minungsi yaugna landa chathake SRW na thijinbadage phanglakpa report amagi matung ina kumja lising ani kunmari da thokhiba thodok anida United States ki GBW 39 small diameter bomb sing sizinaduna landa khibagi kudam changdam su fanglei kumja lising ani ga kunmari ge July 13 ta US na saba bomb sizinaduna Jai Il Wala da leiba Khadija School da sangjapam lauguna leiriba miyoi singi mathakta landa chathagibada miyoi 15 hatke sahi aduge September 18 dagi Gazagi Zaitown C School da landa chathaduna miyoi 13 hatki haire. Lukrabi mama masagi misi lengak na losinduna thamlabra JAC
ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯥꯎꯔꯦꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯐꯃꯨꯡꯗ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯦꯖꯤꯁꯇꯔꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯀꯨꯝꯖꯥ 2024ꯒꯤ ꯑꯣꯛꯇꯣꯕꯔ 22ꯗ ꯊꯣꯛꯈꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯖꯤꯁꯇꯔꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤꯒꯤ ꯔꯤꯄꯣꯔꯠ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯕꯃꯤꯠ ꯇꯧꯗꯨꯅ ꯆꯤꯡꯅꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯏꯟꯀ꯭ꯋꯥꯔꯤꯒꯤ ꯔꯤꯄꯣꯔꯠ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯇꯝꯅꯅ ꯆꯤꯡꯅꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯣꯠꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯅ JAC ꯑꯦꯒꯦꯟꯁ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯑꯣꯐ ꯕꯁꯟꯇꯤ ꯑꯦꯟ ꯂꯟꯆꯦꯟꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯀꯟꯚꯦꯅꯔꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯟꯚꯦꯅꯔꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ, ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯃꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ JACꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫